ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯆꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯗ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯆꯥꯛ ꯆꯥꯅꯕ ꯄꯥꯝꯖꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤꯅꯦꯕ ꯍꯥꯏ ꯑꯗꯨꯝ ꯆꯥꯅꯕ ꯄꯥꯝꯖꯕ ꯑꯩ ꯏꯁꯥꯗ ꯌꯥꯎꯔꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯐ꯭ꯔꯤꯅꯦ ꯍꯥꯏꯗ ꯑꯗꯨꯝ ꯆꯥꯕ ꯄꯥꯝꯖꯕ ꯃꯤ ꯑꯃ ꯂꯩꯁꯨ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯦꯂꯦꯛꯁ ꯂꯩꯔꯦ ꯑꯗꯣ ꯏꯕꯥꯅꯤ ꯇꯧꯔꯒ ꯀꯣꯜ ꯃꯊꯪ ꯃꯊꯪ ꯇꯧꯔꯒ ꯃꯣꯏꯁꯦ ꯀꯧꯔꯀꯥꯟꯗ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯇꯧꯅꯦ ꯑꯗꯣ ꯄ꯭ꯔꯦꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯃꯥꯟꯅꯕ ꯃꯊꯪ ꯃꯊꯪ ꯀꯣꯜ ꯇꯧꯕ ꯍꯧꯖꯔꯒꯦ ꯑꯗꯣ ꯚꯥꯏ ꯀꯅꯥ ꯍꯪꯈꯤꯒꯦ ꯕꯣꯂꯨꯝ ꯂꯥꯎꯁꯤꯜꯂꯣ ꯍꯜꯂꯣ ꯃꯥꯔꯇꯤꯟ ꯚꯥꯏ ꯉꯁꯤ ꯅꯦꯟꯁꯜꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯃꯨꯛꯕꯪ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯆꯥꯕꯩꯗꯣ ꯂꯣꯏ ꯂꯩꯔ ꯂꯣꯏꯔꯦꯕ ꯑꯗꯣ ꯅꯪ ꯄꯨꯡ ꯀꯌꯥ ꯂꯥꯛꯇꯣꯏꯅꯣ? ꯄꯨꯡ 4ꯗ ꯂꯥꯛꯀꯦ? 4 ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯣ ꯚꯥꯏ, ꯄꯨꯂꯞ ꯑꯩꯈꯣꯏꯗ ꯇꯧꯁꯦ ꯇꯧꯅꯤ. ꯕꯤꯁꯀꯤ ꯍꯣꯏꯗ ꯌꯥꯔꯣꯏꯌꯦ ꯚꯥꯏ, ꯕꯤꯁꯀꯤ ꯍꯣꯏꯗ ꯖꯒꯥꯗꯣ ꯁ꯭ꯄꯣꯠꯇꯣ ꯊꯤꯅꯦꯕ, ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯁꯦꯕ. ꯇꯥꯕ꯭ꯔꯣ ꯃꯥꯔꯇꯤꯟ? ꯍꯥ? ꯍꯥꯎ ꯚꯥꯏ ꯃꯥꯔꯇꯤꯟ, ꯀꯩꯅꯣ ꯇꯧꯁꯦ ꯚꯥꯏ, ꯑꯦꯂꯦꯛꯁ ꯍꯣꯏ ꯃꯊꯛꯀꯤꯗꯣ ꯇꯥꯕ꯭ꯔꯣ? ꯑꯦꯂꯦꯛꯁ ꯍꯣꯏ ꯃꯊꯛꯀꯤꯗꯣ ꯇꯧꯔꯁꯦ ꯚꯥꯏ. ꯍꯜꯂꯣ ꯔꯣꯃꯦ. ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯑꯩ ꯌꯨꯝ ꯂꯩꯌꯦ. ꯚꯥꯏ ꯉꯁꯤꯁꯦ ꯅꯦꯟꯁꯜꯒꯤ ꯃꯨꯛꯕꯪ ꯇꯧꯁꯦ ꯇꯧꯅꯦꯕ. ꯉꯁꯤꯁꯦ ꯅꯦꯟꯁꯜ ꯍꯣꯏꯗ ꯑꯩꯈꯣꯏꯗ ꯃꯨꯛꯕꯪ ꯇꯧꯁꯦ ꯇꯧꯅꯦꯕ ꯅꯦꯟꯁꯜꯒꯤ. ꯆꯥꯕꯤ ꯈꯣꯠꯄꯤ ꯈꯔ ꯇꯧꯁꯦ ꯇꯧꯅꯦꯕ. ꯑꯗꯣ ꯄꯔꯦꯡ ꯁꯥꯅ ꯕꯤꯁꯀꯤ ꯑꯣꯏꯁꯨ ꯃꯥꯔꯇꯤꯟ ꯑꯣꯏꯁꯨ ꯂꯥꯛꯀꯦꯌꯦ. ꯑꯩꯈꯣꯏ ꯗꯣꯂꯥ ꯃꯊꯛꯇ ꯇꯧꯗꯣꯏꯅꯦꯕ, ꯄꯔꯦꯡ ꯁꯥꯅ ꯐꯝꯃꯒ. ꯑꯣꯛꯀꯤ ꯔꯤꯞꯁꯇꯣ ꯈꯔ ꯂꯩꯔꯨꯔꯦꯕ ꯅꯦꯟꯁꯜ ꯄꯩꯁꯥ ꯄꯨꯔꯛꯇꯅ. ꯑꯗꯣ ꯇꯧꯁꯦ ꯍꯥꯏꯕ. ꯑꯗꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯪ ꯂꯥꯛꯄ ꯌꯥꯗꯣꯏꯕꯣ? ꯑꯣ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯩꯅꯣ ꯂꯥꯛꯑꯒꯦ. ꯚꯥꯏ ꯇꯥꯕ꯭ꯔꯣ? ꯚꯥꯏ ꯇꯥꯕ꯭ꯔꯣ? ꯇꯥꯏ. ꯍꯥ? ꯇꯥꯏꯌꯦ. ꯕꯤꯁꯀꯤꯁꯨ ꯃꯥ ꯊꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏ, ꯑꯩꯁꯨ ꯊꯦꯡꯕ ꯌꯥꯔꯣꯏ ꯌꯨꯝꯗ. ꯍꯣꯏ. ꯑꯗꯣ ꯄꯨꯡ 4 ꯁ꯭ꯋꯥꯏꯗ ꯆꯥꯊꯣꯛꯑꯒ ꯅꯝ ꯍꯧꯔꯒ ꯑꯗꯨꯝ ꯉꯟꯇꯥ ꯂꯣꯏꯁꯟꯁꯦꯕ, ꯑꯩꯁꯨ ꯊꯦꯡꯍꯟ ꯌꯥꯔꯣꯏꯕ. ꯍꯣꯏ. ꯑꯗꯥꯏ ꯂꯥꯛꯑꯣ ꯉꯟꯇꯥꯅ ꯚꯥꯏ. ꯀꯩꯅꯣ ꯃꯤꯇꯣꯞ ꯆꯦꯟꯕꯗ ꯀꯩꯅꯣ? ꯁꯤꯗ? ꯍꯣꯏ ꯇꯥꯏ. ꯅꯪ ꯉꯔꯥꯡ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯗꯦ ꯑꯗꯨꯅ ꯉꯁꯤꯗꯣ ꯚꯥꯏ ꯑꯝꯇ ꯅꯪ ꯂꯥꯛꯑꯣ ꯃꯨꯛꯕꯥꯡ. ꯇꯥꯕ꯭ꯔꯣ? ꯇꯥꯏ. ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯉꯁꯤ ꯌꯥꯎꯁꯦ, ꯅꯪ ꯂꯥꯛꯑꯣ ꯚꯥꯏ. ꯍꯣꯏ. ꯅꯪ ꯄꯨꯡ ꯀꯌꯥ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯕꯤꯁꯀꯤꯒ ꯂꯥꯛꯃꯤꯟꯅꯔꯣ ꯚꯥꯏ. ꯕꯤꯁꯀꯤ ꯂꯥꯛꯀꯦ, ꯕꯤꯁꯀꯤ. ꯍꯣꯏ ꯕꯤꯁꯀꯤ ꯂꯥꯛꯃꯤꯟꯅꯔꯣ. ꯅꯪ ꯄꯨꯡ 3:30 4 ꯁ꯭ꯋꯥꯏ ꯕꯤꯁꯀꯤ ꯂꯥꯛꯃꯤꯟꯅꯔꯣꯀꯣ ꯑꯗꯨꯗꯤ. ꯀꯩꯕ? ꯄꯣꯛꯑꯕ? ꯄꯣꯛ ꯃꯨꯛꯕꯪ ꯇꯧꯁꯦ ꯍꯥꯏꯕ. ꯑꯣꯛ. ꯄꯔꯦꯡ ꯁꯥꯅ ꯃꯥꯒꯤ ꯀꯩꯅꯣꯈꯩꯗꯣ, ꯑꯩꯈꯣꯏꯒꯤ ꯄꯣꯛꯀꯤ ꯔꯤꯞꯁ ꯀꯩꯗꯣ, ꯔꯤꯞꯁ ꯑꯆꯧꯕꯈꯩꯗꯣ ꯂꯧꯔꯦꯕ, ꯑꯁꯥꯡꯕꯗꯣ, ꯃꯄꯥꯛꯇꯣ. ꯑꯗꯨꯗꯣ ꯄꯔꯦꯡ ꯁꯥꯅ ꯇꯧꯔꯒ ꯃꯤ ꯑꯃꯃꯝꯒꯤ ꯄꯥꯛꯅ ꯇꯧꯔꯒ ꯇꯧꯁꯦ ꯇꯧꯅ ꯁꯠꯂꯒ, ꯑꯩꯈꯣꯏ ꯁꯣꯜꯕꯦꯅ ꯇꯧꯕꯩ ꯇꯥꯏꯞꯇ. ꯕꯤꯁꯀꯤ ꯍꯥꯏꯈꯤꯕ꯭ꯔꯥ? ꯍꯥꯏ. ꯅꯪ ꯂꯥꯛꯃꯤꯟꯅꯧ ꯍꯣꯔꯦꯟ. ꯑꯩꯁꯨ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯒꯦ ꯉꯥꯛꯇꯅꯦ, ꯅꯪ ꯂꯥꯛꯃꯤꯟꯅꯧꯅ. ꯂꯥꯛꯀꯦ. ꯍꯣꯏ ꯊꯝꯃꯦꯀꯣ. ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯁꯦ ꯃꯊꯪ ꯀꯣꯜ ꯇꯧꯕ ꯍꯧꯖꯈ꯭ꯔꯦꯕ. ꯑꯗꯣ ꯃꯣꯏ ꯍꯣꯔꯦꯟ ꯄꯨꯡ 3:30 4 ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯥꯛꯑꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯦꯡ ꯇꯧꯕ ꯆꯥꯛꯆꯥꯅꯕꯤ ꯀꯧꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯏꯃꯥꯟꯅꯕ ꯁꯦꯟꯗ ꯍꯥꯏꯅꯔꯒ ꯇꯧꯁꯦꯅ ꯇꯧꯕ ꯅꯠꯇꯦꯕ, ꯍꯥꯏꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯣꯏꯗ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯄ꯭ꯔꯦꯡꯁꯦ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯣ, ꯑꯗꯣ ꯃꯥ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯂꯥꯛꯑꯀꯥꯟꯗ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯕꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯁꯥꯅꯕ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯄꯨꯈꯠꯂꯛꯅꯕꯗꯣ, ꯑꯗꯨꯒꯤ ꯄꯣꯠ ꯆꯩꯅꯦ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯦꯝ ꯀꯩꯀꯥ ꯂꯧꯆꯪꯉꯔꯦꯕ. ꯌꯦꯟꯗꯦꯝ ꯀꯩꯗꯣ ꯀꯛꯑꯒ ꯑꯩꯈꯣꯏ ꯍꯥꯞꯆꯟꯒꯦ ꯇꯧꯅꯦꯕ. ꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯗ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯊꯥꯡꯗꯣꯛꯑꯒ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯑꯒ ꯊꯥꯡꯗꯣꯛꯅꯕ ꯇꯧꯒꯦ ꯇꯧꯅꯦꯕ. ꯑꯗꯣ ꯑꯩ ꯀꯩꯀꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯩ ꯍꯥꯞꯄꯤ ꯀꯩꯀꯩ ꯁꯦꯝꯃꯤꯗꯣꯁꯨ ꯎꯠꯆꯔꯛꯀꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯔꯤꯁꯨ ꯎꯠꯆꯔꯛꯀꯦꯕ. ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣ, ꯑꯩꯁꯨ ꯃꯊꯪ ꯎꯠꯆꯔꯛꯀꯦ. ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯤꯞ ꯀꯟꯅ ꯁꯦꯝꯃꯤ, ꯍꯣꯔꯦꯟ ꯏꯃꯥꯟꯅꯕ ꯂꯥꯛꯑꯀꯥꯟꯗ ꯆꯥꯅꯕ ꯐꯨꯠꯀꯦꯅ ꯔꯤꯞ. ꯚꯥꯏ ꯄꯤꯁ ꯐꯖꯍꯜꯂꯨ, ꯃꯌꯥꯝ ꯈꯔ ꯆꯥꯎꯍꯜꯂꯣ. ꯀꯣꯝꯄꯥꯛꯁꯤ ꯍꯣꯔꯦꯟ ꯁꯤ ꯃꯕꯨꯛ ꯈꯨꯝꯖꯤꯟꯗꯅꯦꯕ, ꯄ꯭ꯂꯦꯠ ꯑꯃ ꯇꯧꯔꯒ ꯄꯨꯈꯝ ꯑꯃ ꯇꯧꯔꯒ ꯑꯗꯨꯒ ꯄꯨꯊꯣꯛꯇꯣꯏꯅꯦꯕ. ꯃꯁꯥ ꯐꯖꯩ ꯃꯣꯏꯁꯦ. ꯐꯖꯩ. ꯀꯥꯏꯗꯩ ꯂꯩꯔꯤꯅꯣ ꯚꯥꯏ ꯁꯤ ꯁꯥꯁꯦ? ꯌꯨꯝꯗꯩ. ꯃꯥꯁꯤ ꯁꯦꯝꯁꯤꯔꯣ? ꯚꯥꯏ ꯑꯗꯨ ꯁꯦꯝꯕ ꯚꯥꯏ, ꯂꯣꯏꯔꯛꯄꯗ ꯚꯥꯏ ꯑꯩꯈꯣꯏ ꯕꯥꯅ ꯑꯔꯦ ꯀꯌꯥ ꯀꯗꯥꯏ ꯇꯨ ꯇꯧꯔꯒ
ꯍꯣꯏ ꯌꯥꯅꯤ ꯌꯥꯍꯜꯂꯁꯤ ꯑꯣꯛꯁꯥ ꯂꯩꯔꯦ ꯁꯤꯗ ꯚꯥꯏ ꯚꯥꯏ ꯏꯁꯤꯡꯁꯦ ꯍꯥꯞꯄꯤꯕ ꯑꯗꯨꯝ ꯍꯥꯞꯁꯤ ꯌꯥꯕ ꯚꯥꯏ ꯌꯥꯏ ꯚꯥꯏ ꯑꯗꯨ ꯚꯥꯏ ꯀꯣꯝꯄꯥꯛꯗ ꯆꯦꯡ ꯍꯥꯞ ꯇꯧꯕꯤꯀꯣ ꯍꯣꯏ ꯌꯥꯕ ꯚꯥꯏ ꯌꯥꯔꯦ ꯚꯥꯏ ꯌꯥꯝ ꯊꯤ ꯐꯖꯩ ꯚꯥꯏ ꯅꯪ ꯂꯣꯏꯔ ꯑꯩ ꯑꯃꯨꯛ ꯆꯥꯏꯍꯧꯒꯦ ꯚꯥꯏ ꯐꯖꯅꯤ ꯍꯣꯔꯦꯟ ꯚꯥꯏ ꯊꯨꯝ ꯋꯥ ꯐꯖꯔꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯍꯥꯎꯔꯅꯤ ꯑꯣꯛꯁꯥ ꯀꯥꯡꯕꯨ ꯍꯥꯎꯔꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏ ꯁꯨꯔꯦ ꯑꯦꯂꯦꯛꯁ ꯂꯩꯔꯦ ꯁꯤꯗꯥꯔ ꯂꯩꯔꯦ ꯃꯥꯔꯇꯤꯟ ꯂꯩꯔꯦ ꯑꯗꯣ ꯔꯣꯃꯦꯟꯗꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩ ꯃꯥ ꯂꯥꯛꯑꯔꯣꯏ ꯕꯤꯁꯀꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯂꯩ ꯕꯤꯁꯀꯤ ꯂꯥꯛꯑꯅꯤ ꯕꯤꯁꯀꯤ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯛ ꯑꯦꯟ ꯆꯧ ꯆꯥꯕꯒꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯎꯠꯆꯔꯛꯑꯅꯤ ꯑꯗꯣ ꯚꯥꯏ ꯕꯤꯁꯀꯤ ꯂꯥꯛꯄ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯚꯥꯏ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯁ꯭ꯋꯥꯅꯥꯊ ꯂꯥꯛꯑꯦ ꯚꯥꯏ ꯌꯥꯏꯐꯔꯦ ꯍꯥꯏꯔꯝꯃꯣ ꯚꯥꯏ ꯌꯥꯏꯐꯔꯦ ꯍꯥꯏꯔꯝꯃꯣ ꯃꯨꯛꯕꯥꯡ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯄꯣꯠ ꯆꯩ ꯍꯣꯡꯒꯠꯂꯛꯑꯒꯦ ꯏꯁꯤꯡ ꯄꯣꯛꯇꯤ ꯚꯥꯏ ꯄꯣꯛ ꯍꯥꯏꯅ ꯈꯔ ꯄꯣꯛ ꯍꯥꯏꯅ ꯚꯥꯏ ꯄꯣꯛ ꯄꯨꯔꯛꯀꯅꯤ ꯚꯥꯏ ꯏꯁꯤꯡ ꯗꯥꯟ ꯍꯩꯔꯣ ꯚꯥꯏ ꯉꯝꯃꯦ ꯚꯥꯏ Bay ngoài là khoảng này Bay pok pok Just come pok Năm một bảy rồi ngầm vậy đây cần rất nhiều à Chứ đâu cái giỏ Mấy lô hai cô Không phải đi đi mấy lô cái trục à Nói rồi vậy pulau hantu cái này vậy lô Pok này phải chứ đâu Bây giờ sao rồi pulau là xí đá chút lô vậy Thôi rồi không có lôi mày Pok one mấy ông tung rồi mày mấy cái phòng rồi mày wow ông tung rồi mày mấy cái phòng cái mày mày đang cái này châu mày được xin ra rồi à anh mà này anh sẽ cái tổng này Bay cái phòng này không du đi vậy xí đá trong nính mà lại vậy Bay cái phòng này anh hai được vậy Bay cái phòng này vậy ô cái mày hiểm nhở mày vậy không rồi trò rồi vậy cái đồ rồi vậy vậy nâng muốn ngoài trâu vậy vậy ô cái rip xếp tiêu vậy cấp nính mà lại vậy mà thì cấp tôi này vậy vậy cấp tôi này phải như ngoài vậy vậy xí đá vậy em đang cô rồi vậy gì Pok đi sang Mẹ mà tôi hãy tôi preng tôi chăn lẽ tôi ima mẹ mà vậy mỗi reaction ta hăng gì mẹ vậy mà vậy han là vậy kịp hồi sai tôi very nice em nói anh brain chơi không được xác của đi xác tree rồi chắc thì vậy tôi hay xuyên chăm này vậy cái chắc cái tổng được vậy hay pok tổ này vậy ở đây mà nó mới gì like subscribe đi tổng rồi hồi mẹ lại subscribe tôi video chỉ là kịp hồi very nice ha ai giờ đấy mà pay ra sao pay ra mà vậy bisi cái phao cái gì tụi bay chỉ preng nhâm nuôi cái này rồi cái này rồi bây giờ còn đừng đợi silang cái phao cái mà rồi em mong thêm cái Chim bao đi, không phải yên cả đấy mà, ông mà chỉ nói gì ngang này. Ado, ma'am, ay ngasi video si matang sa social lagi ado ay matang video da ay ngasi prank to gi ma'am si ka ako'y mukbang asyang mukbang to ay video ng after ke ado ma'am ngasi ay di video matang sa social lagi to ma'am like and subscribe to video mo. Wait ay. after prank na tin to pathala mo Bay do hayang ise. Prank sure na asyang ba mukbang ay ni. Yai ko. cái tổng được mà nó Bay hayang pok tong ni pok. Hayang pok tong ni ara bay. Hayang pok. Ado ma'am like and subscribe to video mo adagi bell icon su ng video. Ado ma'am ngasi matang solution jagi. Yai pare. Kang ni pai man yai pare. Kay no haro. last one mathala prank mo ma unsubscribe to mo daw ko Oi. Yai pare.